National Human Rights Commission (NHRC) na order ama thoktuna Manipur gi Khanghankhre district fauriba National Highway 2 asida mi Chatthok Chatsin tawbada thingba piri Piribasigi Matangda nauna inquiry ama tawduna action taken report ama chayol ani gi manungda Piraknaba Khanghankhre hairi JAC gi June 15 da Asem Rosen Singh na complaint ama National Human Rights Commission da thaki adubu formal complaint adu June 13 da NHRC na observe tawraba matung National Highway 2 da thengnariba khudong chadaba maruoina Khanghankhre district da thokliba sina maram oiraga Imphal da lairiba miyam essential goods sing amadi economy da achauba khudong chadaba mayoknare haiba point sing yengki state amadi central lengak na Manipur gi maru oina Imphal gi miyam da kayara khanna lambi asi hangdoklagani haina thajaba pikhrabasu miyam da free moment piba ngamdri complaint adu the state lenga ki achawa failure ama oiri state asigi miyam gi punsi ngakpa ngamdana lairi haiba yauki haukiba September 3 da Imphal West District ki Superintendent of Police na mamangda pikiba report ama NHRC da pikhalakhiba aduda mahakna koliba jurisdiction gi manungda asigumba thawdoki report amata laikhide haina sengdorakhi adubu National Highway 2 da chathakhiba attack adu tasengna Khanghankhre district ki gamgi faida thoki mafam adu Khanghankhre district police ki jurisdiction gi makhada laibani masi khangbaga National Human Rights Commission na commission da tharakhiba complaint adu Khanghankhre district ki district magistrate cum collector amadi Khanghankhre district ki superintendent of police da thakiba galoina na thawdo sigi matangda fresh inquiry ama tawduna madugi action taken report ama chayol anigi manungda commission da tharaknaba instruction pikre hairi commission na order ama amuk thoktuna hairiba thawdok adugi marik chumba report mathang chahi Lisingani kuntaru ke January 3 fawogi manungda ehenba report ka loina na thagalaknaba Khanghankhre hairi